Nahawai vote koma vote card ngay matamda adom gi account da zero balance hangbiu lupa lakh tara mga sungsoi maksoi da hapakani haibadu aigi oina ti madu sunga hapaktre phangsu phangdre ado adom gi di phangabra oh no masi phangge haibagi aingonda thoidokna ka hena wajan ba hawai nongai ta ba kaisu laitre maramdi masi ga hek phangna ba mikupta kai gumba ikhoina vote asika do sarkar semla ba sarkar paira ba yum tong khuding makta sarkar gi apik pu oigera achau bu oigera sarkar gi thabak amamam sungsoi soidana phanghan pi gani aiki batu aigi oina di masi yam kanai sarkar gi thabak adu phangjare adum gi di phanglam yengo khanre yengsi adum su sungsoi mak soidana phanglam nagani Aadhaar card semba pan card sem tu u dero par sem tu u oidana masi sarkar gi thabak natte haigera sita sunatana Unggang sachi lai raba parjada ki paisa laukhat lu se na scheme ma su audoki bani madu su khangbi ramani sakhiba wasak punamak loi na ngak na satpani angkat na yengsi ai khoina kai gumba sarkar pai rabadi laipak asita shanti ing tappa laipak ama mara tep laipak ama ko hengani haina wasakhiba tu hauji khandani yengo awang seng mai lan mangamdre palel Lathok pa yadre mai kai mari si loin thatle ai khoi ma sen khaka pula shanti laina eng na sikna laire atopa ama phau lan thok lan jin yadre masi shanti laitri bra lemon parang kui asita natana laipak asida laira ba ama phau wal lai han loye na matam du da wasak adu ngak ka briem asi laipak asida relief game da lairi ba mioi sing asi irang asina sum Sataduna adom lairagati solution purakragati relief game da lairiba lairaba isil inaw singase saningai thakningai lairaktabadagi masana asum sijaki batabi maramdi nang aina su makoi gi mateng pangba ngamdabani adu ragati laipak asita lairaba laikhigatra lairaro Amarom da hangkatuna mu yang singasi Manipur gi lambi sarak ki phibam kari oidi lambi sarak ki phibam masi ngayo po ho ya jangle masi di ka hena warung ni ai leti maram di nang aina asai buhot matam da thakhi ba yurem sa ki ba sa cha hijana badal ki ba paisa myam maduna ne haidana ha phe khan thaba darka lai ko maram di buhot le pa haiba si ai kot parja lalon gi haidan tholak pani ma ko Praja sila alwan ma matamda aina thada khiba sang khiba chenbam mayam do madugi sapsa na hangana ba kona ba kanda somna kan amadi yeng ma makaba aidi aigi thada khiba paisa mayam do hangkat laba matung madugi ahen maduna amu praja yenga kadabne masidi laipaki seba tawge na tholakon na te ko tasengna aigoi praja lalon ge na tholakone ba laipak asidagi corruption maru phangna muthatkani 100% muthatkre noina khangdabai wa Jik any department amada thabai khang changba matamda paisa nungsa piba sungya yade ma corruption yadre anagi matam du natre lairiba atomgi kendra gi MLA mantri adu da lupa lakh tara kun ni khu yang kai piraga thaba adu laigida masini corruption muthat pa haigi siorga di corruption lairibra corruption sungtau tawdre thabak adu di aina laijaba wane bai paisa putho Adi corruption. Masih pumnawa si loy na kau thok rasi pass is pass. Bahut khom bagi kwai dagi live technique ama bahut ka bada live technique ama haira gati dharma da base tawa. Mitai pangan Hindu Muslim. Asumaina tawragadi kwai dagi yamba community adugi mioi singna ayamba matamda pot kagani. Masih politics tawagi kwai dagi live way amani pamba yamani. Maram masina adom sukyan tabiro taibang mapuna ang sara sida laipak asigi mathakta tharak pa matamda kwai dagi lausing wang na kwai dagi athoi ba gyan lausing lai bani haiduna mioi ba ikoi asi tharak karabani aduna ikoi ngasi di khandabagi matam yaure handak 15 August ta adom no biram lagani हर घर तिरंगा या आप कहाँ थे ज्ञानी बाबा चौकी नाम थो खिबदगी को या ना होना बता हर घर तिरंगा यात्रा हौदो की तौगी को
ꯑꯗꯨ ꯃꯊꯪꯒꯤ ꯚꯣꯠꯇꯗꯤ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯁꯤ ꯑꯐꯕ ꯃꯇꯤꯡ ꯂꯩꯕ ꯀꯦꯟꯗꯤꯗꯦꯠ ꯈꯟꯁꯤ ꯑꯗꯨꯋꯥꯏ ꯃꯇꯝꯗꯒꯗꯤ ꯏꯕꯣ ꯍꯔ ꯘꯔ ꯃꯆꯨ ꯇꯔꯦꯠꯀꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯅꯤ ꯌꯥꯇ꯭ꯔꯥꯕꯨ ꯇꯧꯔꯛꯄ ꯌꯥꯏꯌꯦ ꯆꯧꯀꯤꯗꯣ ꯈꯨꯠꯅ ꯌꯥꯟ ꯉꯝꯗ꯭ꯔꯁꯨ ꯌꯥꯟꯅꯔꯁꯤ ꯌꯥꯟꯅꯅꯕ Oh my god.